pau Nagamitam Taru Thado Haina Joint Tribes Council Manipurna Jalayarong Pui region the Kaukiba total shut down na mahusagi punsida chauna akaiba pire. Amadi Kaishamthong High School gi Mahiroi Singi Chananaba Thamba Mid-Day Meal gi Cheng Bek Taraga Taret Sakhangdaba Singna Huran Kre. Kurumjari Am-Istv pau miyang tabir bising mutaram nok jari auji pau sandong na pijari mamang thagi tang taraga humdoida Kangpokpi district ki manung chanba Leiron Wifi khuldagi nagagi micham taruk phajin khraga ngasi phauba makhoi gi mari makhong amata khangba ngamdana leiriba asigi matangda Inpui tribe, Liangmai tribe, Rongmai tribe amadi Jeme tribe ki apex body oiriba Joint Tribe Council Manipurna ngarang numidang wairam pung manga makhaidagi Jalayarong singna khundaba mafam singda kaukiba matam kaktaba total shutdown na miyam gi punsida chauna akaiba pire. Total shutdown asina maram oiraga Imphal Juri lambida essential service natana makhal amatagi gari chen khidre None district ta total shutdown asi chauna mai pakpagi mami tari district asida government school college amadi office sing thong hangna khidabada natana Lanai school college petrol pump dukan amadi makhal khudingmaki lalol itiki mafam sing thingjinkhre National Highway da gari amata chattaba asigi mathakta miyam thoraktuna uwa phajinduna achat awokta apanba piki adubu mai ising amadi media na chingba tangai fadana mathau pangthoktaba yadaba singidi achat awok aduda apanba pikide Panbayai ngarang UNC na naga singi makutta phajinduna leiriba kuki taraga mari thadoklagani haina khangalakpadagi micham miyam sing khoisauna bagaloinana Senapati district ki mafam kayada ihau horokpadagi miyoi sing adu thadokpa ngamkhidabani Thaudoduna maram oiraga Kangla Tongbida leiba miyam thoraktuna lambi thingsin khibadagi ngasisu Imphal Dimapur lambida gari chenakhidre Joint Tribe Council ki oinadi phajin khiba miyoi tarungmak thadoraktriba phauba total shutdown asi chathakigani hairi Imphal Police Station ki manung channa leiba Kaishamthong High School dagi Mahiroi singi chananaba thamba Mid-Day Meal gi cheng bag taraga taret sakhangdaba singna huran khre Computer set ahum amadi cheng bag amana school gi gate ki wall manakta puba ngamhodabadagi hundoktuna thamlamle Manak nakpada leba miyoi sing amadi school gi pion na phongdorokpagi matungina thaudo ase ayuki pung ahum makhai taba adwaida thokpa oirambayai hairi Huran khraba cheng bag sing asi chayol amagi mamangda mari lainaba authority na cheng bag kunthraga nipan tharamba adugi manungdagi ni hairi thaudo asi matangda school asigi headmistress Salam Sunitana Mahiroi singna chagadaba tha ahungi cheng huran ki bahai pasing je hapta mungta ngaijari bani masida seng bek phane amna mukhoina lokthok piramba doga angangi sana na ba government gi property angangi damakta pirakpa se sida makhoina huran ba haiba se aduki matik leibak masa ta daba misakni haina haijage hairiba angang singjigi pijana na sisu huran khare aduga computer su makhoina ATM tawraga puraga leiramba sida makhoije mapan sida oina langthoambe mapan da khoigi parents sing na ngahak pothaba angang sing ngaibagi jaga ama thamjai madugi mathaktu da makhoigna karaga changa aba matung da posing se loina ge phawo fondo aba matung da so se thugaiba oiramgani haina khoina kano tawi kuran ba singsina pairamiba singsigi fingerprint lawdo wanina verification mayam ama chathagadaba sina ekoi maram oiraga ngasigi koina angang singi tamakta di suti lakthokse Thobal Commando Kunthagamathoi Suba Sam Rifles amasung Chama Humphumanga Suba Territorial Army ge apunba kangbu amananga se yuk pechi chinglakta thiba humbaki thabak chathabada khusu khulai kaya marum phagale haire Thobal Police tagi phangba pauda phagalaba khulai sing adudi AK rifle ama DBBL gun ama SBBL gun ama SBBL ama hand grenade ahum Chinese hand grenade ama detonator mari insas magazine ani AK magazine ani insas LMG magazine ama AK live round kungamanga bolt cartridge taret amasung baufang radio handset amani phagalaba polam sing yaripok police osida sinakre hairi
United People's Front Manipur Thobal District Council की चाही अनी की थौ पुगदबसिंग UPF Manipur की President Nongthombam Rupachandrana wasak laukhre ngasi wasak laukiba member sing adudi council sigi President Haubam Sadananda VP Kaisham Kumarjit Secretary Ningombam Thongamba Maitei Assistant Secretary Lorembam Luchingba Mangang Finance Sonamani Akoijamni ngasidagi thabak paiba horagadaba council asigi President H Sadanandana miyamgi thabakta angamba mateng pangani haiki hauji paugi marthana tembre amatang lowinasi honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Tada! Hindi magigano. Ano ba tamo? Sige yung say, next time tinachek na laksila ka tamo ka ba nine? Tadarang se, juhar habaga am takitar bo. Asum na, mayam na machalbog na option dugum. Basige yung masibu, aso yung ran ko kada batagi. Next time tina ngap seli. Next time juhar habating ngap na ba same bani. Zaman tuk mo isi na mana concrete ka tok na tinaba matamda. Kapamil ang mukti na hinggal adli. Next time strength is in the Nung sa thabak chilakpa amadi miro leijadabana imunggi pot leiba thokpa farak tabagi awaba koknaba leijare miyamgi damakta potlam khuding phanglaba app Yumthong Mart delivery service subsidiary download now loislak pada maroiba pau amuka na pijari Nagami cham taruk thado haina Joint Tribes Council Manipur na Jalerong Pui region da kaukiba total shutdown na mahusagi punsida chawna akaiba pire amadi Kaisham Thong High School gi mahairoi singi chana na bathamba mid day meal gi chang bag taraga taret sakhangdaba singna kuran kre Oziki wenade Am-Istv na pijaba pau matang salujare miyang tabiri basing bom kana